ꯍꯥꯏ ꯃꯌꯥꯝ, ꯉꯁꯤ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣ ꯑꯅꯧꯕ ꯄꯨꯗꯨꯅ ꯂꯥꯛꯑꯦ. ꯑꯩꯅ ꯉꯁꯤ ꯍꯥꯏꯗꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯁꯨꯔꯦꯕ ꯑꯩꯅ ꯚꯤꯗꯤꯑꯣ ꯑꯞꯂꯣꯗ ꯇꯧꯗ꯭ꯔꯤꯁꯦꯀꯣ ꯃꯌꯥꯝ. ꯀꯩꯒꯤꯅꯣ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯄꯨꯄꯨꯗꯣ ꯂꯩꯈꯤꯗ꯭ꯔꯦꯕ. ꯑꯩꯈꯣꯏ ꯄꯨꯄꯨꯗꯣ ꯂꯩꯈꯤꯗ꯭ꯔꯦ, ꯑꯗꯨꯗꯨꯒꯤ ꯑꯩ ꯚꯤꯗꯤꯑꯣꯗꯣ ꯑꯞꯂꯣꯗ ꯇꯧꯕ ꯉꯝꯗ꯭ꯔꯦ. ꯑꯗꯣ ꯑꯩꯅ ꯍꯥꯏꯗꯤ ꯆꯠꯄ ꯈꯣꯠꯄꯒꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯄꯨꯄꯨꯒꯤ ꯑꯩ ꯀꯩꯅꯣ ꯄꯨꯄꯨꯁꯦ ꯁꯤꯜꯆꯔꯗ ꯃꯦꯗꯤꯀꯦꯜꯗ ꯂꯩꯕꯗꯣ, ꯑꯗꯨꯗꯨꯅ ꯑꯗꯨ ꯆꯠꯄꯒꯤ ꯑꯗꯨꯒꯤ ꯆꯠꯄꯒꯤꯗꯣ ꯑꯩ ꯍꯥꯞꯄꯛꯀꯦꯕꯀꯣ. ꯑꯗꯣ ICUꯗ ꯂꯩꯕꯅꯤꯅ ꯄꯨꯄꯨꯗꯨꯗꯤ ꯎꯅꯕ ꯐꯪꯗ꯭ꯔꯦ. ꯑꯗꯣ ꯉꯔꯥꯡ ꯏꯔꯥꯏ ꯅꯨꯃꯤꯠꯁꯤꯒ ꯄꯨꯄꯨ ꯂꯩꯈꯤꯗ꯭ꯔꯦꯕ. ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯗꯣ ꯑꯩ ꯍꯥꯞꯆꯔꯛꯀꯦ ꯃꯌꯥꯝꯗ, ꯍꯥꯏꯗꯤ ꯀꯃꯥꯏ ꯇꯧꯔꯒ ꯈꯣꯠꯀꯦꯅ ꯇꯧꯔꯛꯏ ꯍꯥꯏꯗꯣ. ꯑꯗꯨꯗꯣ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩ ꯃꯨꯛꯕꯥꯡ ꯇꯧꯖꯔꯒꯦ. ꯅꯦꯛꯁ ꯚꯤꯗꯤꯑꯣꯗ ꯄꯨꯄꯨꯒꯤ ꯀꯃꯥꯏ ꯇꯧꯕ ꯊꯧꯔꯝꯗꯣ ꯑꯩ ꯑꯗꯨꯝ ꯎꯠꯆꯔꯛꯀꯦꯕ, ꯃꯦꯗꯤꯀꯦꯜꯗ ꯇꯧꯕꯗꯣ. ꯌꯥꯝꯅꯗꯤ ꯍꯥꯏꯗꯤ ꯚꯤꯗꯤꯑꯣꯗꯣ ꯌꯥꯝꯅꯗꯤ ꯅꯝꯕ ꯐꯪꯗꯦꯕꯀꯣ, ꯃꯣꯏꯅ ꯅꯝꯕꯗꯣ ꯌꯥꯗꯦꯕ. ꯑꯗꯨꯗꯨꯒꯤ ꯌꯥꯝꯅ ꯅꯝꯖꯗ꯭ꯔꯦ. ꯑꯩꯅ ꯑꯗꯨꯝ ꯅꯝꯕ ꯃꯥꯒꯤ ꯃꯇꯥꯡꯒꯤ ꯑꯗꯨꯗꯣ ꯈꯔ ꯑꯗꯨꯝ ꯅꯝꯃꯦꯕ. ꯑꯗꯨꯗꯣ ꯑꯣꯏꯅ ꯑꯩꯅ ꯍꯥꯞꯆꯔꯛꯑꯒꯦ. ꯑꯗꯨꯗꯒꯤ ꯉꯁꯤꯒꯤ ꯍꯤꯟꯖꯥꯡꯁꯤꯅ ꯌꯦꯟꯗꯦꯝ ꯁꯣꯏꯕꯨꯝ ꯏꯔꯣꯟꯕꯅꯦꯕꯀꯣ. ꯌꯦꯟꯗꯦꯝꯒ, ꯑꯗꯨꯒ ꯁꯤꯒꯅ ꯍꯪꯒꯥꯝ ꯆꯝꯊꯣꯡ ꯑꯃ ꯂꯩꯔꯦ, ꯍꯪꯒꯥꯝ ꯆꯝꯊꯣꯡ ꯀꯥꯡꯁꯣꯏ. ꯑꯗꯨ ꯁꯤꯒꯅ ꯕꯣꯔꯥ, ꯁꯤꯒꯅ ꯉꯥ ꯑꯖꯥꯏꯕꯀꯣ. ꯑꯗꯨ ꯁꯤꯒꯅ ꯀꯣꯂꯝ. ꯁꯤꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯃꯊꯦꯜꯁꯦ. ꯆꯥꯕ ꯍꯧꯔꯒꯦ. ꯄꯨꯄꯨ ꯍꯥꯏꯁꯦ ꯀꯩꯅꯣ? ꯑꯩꯈꯣꯏ ꯃꯃꯥꯒ ꯃꯃꯥꯡꯗ ꯃꯨꯛꯕꯥꯡ ꯇꯧꯈꯤꯕ ꯄꯨꯄꯨꯗꯣ, ꯑꯩꯈꯣꯏ ꯃꯃꯥꯒꯤ ꯃꯄꯥꯅꯦꯕꯀꯣ ꯄꯨꯄꯨꯗꯣ, ꯑꯗꯨꯅꯦꯕ ꯂꯩꯈꯤꯗ꯭ꯔꯤꯁꯦ. ꯑꯗꯣ ꯑꯗꯨꯒꯤ ꯑꯗꯨꯝ ꯚꯤꯗꯤꯑꯣꯗꯣ ꯍꯥꯞꯆꯔꯛꯀꯦ ꯃꯌꯥꯝ. ꯆꯥꯕ ꯍꯧꯔꯒꯦꯕ. ꯑꯩ ꯃꯍꯤ ꯌꯥꯝ ꯂꯥꯡꯍꯟꯗ꯭ꯔꯦ, ꯑꯩ ꯆꯥꯅꯤꯡꯗꯦ ꯍꯥꯟꯅꯅꯦ. ꯌꯦꯟꯗꯦꯝꯒ ꯁꯣꯏꯕꯨꯝꯒ ꯏꯔꯣꯜꯂꯤꯅꯦꯕꯀꯣ. ꯁꯦ ꯈꯗꯥꯡꯒ ꯆꯣꯛꯑꯦ ꯁꯥꯏꯕꯗ.
엄마 대시 알로 안 떼고. 엄마. ꯑꯗꯣ ꯃꯌꯥꯝ ꯑꯩ ꯆꯥꯕ ꯂꯣꯏꯔꯦ ꯑꯗꯣ ꯍꯥꯏꯗꯤ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯌꯥꯝ ꯁꯥꯡꯈ꯭ꯔꯅꯦꯕꯀꯣ ꯌꯥꯝ ꯁꯥꯡꯉꯁꯨ ꯃꯤ ꯌꯦꯡꯅꯤꯡꯗꯕꯅꯦꯕ ꯑꯗꯨꯗꯨꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡ ꯂꯣꯏꯁꯤꯜꯂꯒꯦ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯗꯨꯝ ꯊꯦꯡꯅꯔꯁꯤ ꯃꯌꯥꯝ ꯋꯥꯈꯜꯁꯦ ꯈꯔ ꯅꯨꯡꯉꯥꯏꯇꯦ ꯑꯩꯗꯨꯗꯨꯒꯤ ꯍꯥꯏꯗꯤ ꯀꯣ ꯀꯩ ꯍꯥꯏꯅꯤ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡꯁꯦ ꯂꯣꯏꯁꯤꯜꯂꯒꯦ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯗꯨꯝ ꯊꯦꯡꯅꯔꯁꯤ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ